wakat Meepham aduda lamdam asida loisinba ngamdana leiriba irang asina hek haurakpadagi kuki narco terrorist singna mitei micham kayada natana ngasina naga micham tarupu tamthina hatokpikibagi achumba wayel pidana thamlaga thado kuki shokpa matamda chief minister yumnang khemchan masamakna anaba hangba chatkibata natana kuki terrorist sing sokpa matamda security force sing ngak shenduna layengnabagi rims hospital tana pukhalakliba asi mitei amadi naga micham singki kuki terrorist singna hena lengak asna lumna lawi haibasi mayek senglaba wafum amani adubu mikhalgi matamda tampaka leiba mitei amadi chingda tariba naga micham singna vote pigedawribani haibasi lengak na kaudaba fai haina wakat Meepham adugi coordinator oriba Julia Singlaina phungdorakli wafam asi Kangpokpi district ki manung chana leiriba lailon wifi da fakiba naga micham tarupu tamthina hatokpirakhiba amadi irang asina hek haurakpadagi hakchang fawba thiba khangdana leiriba mitei kunthra henbagi achumba wayel puthokpiyu amadi state assembly gi Akhannaba Meepham puthokduna state asida ingtapa hanjunaba thorang lokhatpiyu haiba tongan ba demand kaya yauna khwairamban ima kaithel da famkiba wakat Meepham aduga mari leinana phongdorakibani Naga People's Union Imphal Naga Business Association khwairamban kaithel sinfam amadi matam kanba loop saktam kanba loop imagi maira Foothills Naga Coordination Committee amasung United Jalerong Pui Council Committee ka kunna khutsamnaduna sinkiba wakat Meepham aduda bakhatana Juliana hai lamdam asida irang asina hek tholakhiba matamdagi lengaki order fangkhide haiduna kuki narco terrorist singna mitei micham kayagi yummai kaya thadorakpada natana mihat mipun chatharakpada isagi iramdam isana ngakchagani haina khul ngakpa sing tholakhibani piya lengak leiringai matamda governor na khul ngakpa singna pairiba khulai sing pikhalaklabadi makhoigi mathakta karigumba action amata lokhatloi haina thajaba pirakhraba matung khulai sing adu lamdam asigi miyam amadi mama mapa oibi kayana khulai sing adu pikhatkibani aduga ngasina naga amadi mitei khul ngakpa sing leppa leitana fagatpada natana CBI na makhal kayagi case pansenduna tawrakliba thawong asi yamna laibak thiba thawongni fazenduna thamliba khul ngakpa sing athuba matamda condition amata yaudana thadorakadabani ngasi fawba naga micham taruki asi bahakchang James ki miral sangda leiriba sing asigi mihat ki matangda lamdam asigi miyamda natana lengak asina su hatliba sing asi kanana no haibasi mayek singna khanglaba amani Mihad asida chawni chenariba KNFP ki luchingba thangboy kibzen asi ngasi fawba lengak asina faba ngamdriba asi mahaki loinabi asi lamdam asigi deputy chief minister Nemcha Kipgen oibagira Nemcha Kipgen masamaksu lalholup asigi luchingba amagi loinabi amani haibasi masana khangna mahaki famasi moral ground da thadokadabani amadi irang asina hek haurakpadagi mitei micham angang fawba yauna kuki narco terrorist singna phongna hatoktuna social media da thadoraba fawba lengak asina tuminna leishinuna leiba asi ngasi fawba asi bahakchang fawba phangdraba mitei micham kunthra henbagi justice fangdana lamdam asida ingtappa kaidawningda su purakpa ngamloi athuba matamda mihat nipun chathariba singi mathakta matik chaba choirak pigedabani natrabadi ngasi sakatliba apunbagi saktam asina achauba ihau ama thoklaklabadi madugi tekchak pumba lengak na pugadabani haina su phongdorakhi Minyan pagkidamakta ako'y Naga People Union Imphal, FNCC, INBA, Core Committee on Relief and Rehabilitation, adudagi ako'y imagi mera ako'y miyam na pulaga, kasi di amatani haibagkidamakta sit-in protest asi ako'y nakarambang kachel asi da imam miyam na ayaba piraga pangtok sabani. Kasi ako'y na pangtok sabagi maram si Thoy Dokpanate, ahanba ako'y na pamzaba ako'y gi maram asi, ujik ako'y gi village volunteer singbo. Moy bu commitment haibadi governor da khulai sinakrabagi matungda commitment ngakpi da bina moy bo lokhat piba haba adudigi khungakpagi marakta macha unaraga leiba anoba chajen bi shu leiba adudigi luhongga do shu leiba mayam se mi akhoi praja gi sentiment khangbi da bina matamama da moy volunteer da yawe khotle haibagi da mak da phabiba aduga nakanama gi da supa pha da ba asigi da mak da akhoi kasi siya ko sit-in protest asi pangthok chabani adu pangthok chaba asi da maikai khuding makta gi jat bichati khai draga loina shuna sheng na hairaga hojikti naga maitai adu de gi maitai pangal pun na ngasi di khoramam ka chel sida khoi pun ma phangjare adu ga ngasi gi akhoi na man oi bishi akhoi gi nagas brother taruk ki justice phangba adu de gi lekhi draba
ꯑꯩꯈꯣꯏ ꯅꯥꯒꯥꯁꯀꯤ ꯑꯄꯨꯟꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯃꯦꯟ ꯑꯣꯏꯅ ꯍꯧꯖꯤꯛ ꯇꯔꯨꯛꯀꯤꯗꯣ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯕꯣꯗꯤ ꯐꯪꯗꯕꯁꯤꯡꯗꯨꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯍꯛꯆꯥꯡꯗ ꯁꯤꯟꯅꯕꯤꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯤ ꯃꯥꯡꯈ꯭ꯔꯒ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯁꯨ ꯃꯤ 32 ꯃꯥꯡꯉꯦꯕ ꯑꯗꯨꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ ꯑꯗꯨꯏ ꯃꯊꯛꯇ ꯍꯟꯗꯛꯇ ꯇꯣꯡꯂꯥꯎꯕꯤꯗ ꯑꯃꯨꯛ ꯃꯤꯒꯤ ꯇꯨꯝꯃꯤꯉꯩꯗ ꯑꯃꯨꯛ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯦ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯑꯩꯈꯣꯏꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯁꯔꯀꯥꯔꯁꯦ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯩꯇꯩ ꯃꯌꯥꯝꯗ ꯇꯧꯕ ꯌꯥꯕ ꯇꯧꯅꯔꯦꯕ ꯑꯗꯨꯕꯨ ꯇꯥꯒꯗꯕ ꯁꯔꯀꯥꯔꯁꯤꯅ ꯁꯨꯛꯇꯥ ꯇꯥꯁꯟꯅꯗꯅ ꯂꯩꯔꯦꯕ ꯇꯥꯁꯟꯅꯗꯅ ꯂꯩꯔꯕꯅꯤꯅ ꯉꯁꯤꯗꯤ ꯏꯃꯥ ꯏꯕꯦꯜ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ 12 ꯗꯤꯁꯦꯝꯕꯔꯗ ꯄꯨꯟꯈꯤꯕ ꯏꯃꯥ ꯏꯕꯦꯜ ꯃꯃꯥꯁꯤꯡꯒꯤ ꯊꯧꯗꯥꯡꯗꯣ ꯌꯧꯔꯕ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯉꯁꯤꯒꯤ ꯄ꯭ꯔꯣꯇꯦꯁ ꯐꯝꯖꯕꯅꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯀꯩꯝꯇ ꯚꯥꯏꯂꯦꯟꯁ ꯇꯧꯕ ꯅꯠꯇꯦ ꯈꯥꯂꯤ ꯐꯝꯃꯤꯟꯅꯔꯒ ꯉꯁꯤꯒꯤꯗꯃꯛ ꯍꯌꯦꯡ ꯇꯨꯡꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯃꯥꯁꯤꯡꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅ ꯅꯩꯅꯁꯤ ꯍꯥꯏꯗꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯄꯨꯡ 10ꯗꯒꯤ ꯇꯧꯕꯁꯦ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯗꯤꯁꯤꯒꯤ ꯄꯥꯔꯃꯤꯠ ꯅꯠꯇꯦ ꯐꯝꯕ ꯌꯥꯔꯣꯏ ꯁꯦꯃꯤꯅꯥꯔ ꯈꯟꯕ ꯑꯦꯅꯤ ꯗꯤꯁꯇꯔꯕꯦꯟꯁ ꯑꯗꯨꯝ ꯄꯤꯔ ꯂꯩꯌꯦꯕ ꯑꯗꯨꯒ ꯉꯁꯤ ꯃꯦꯗꯤꯌꯥꯗ ꯊꯣꯛꯂꯛꯇꯅ ꯏꯃꯣꯁꯅꯦꯜꯗ ꯁꯨꯃꯥꯏꯅ ꯍꯥꯠꯈꯤꯕꯅꯤ ꯅꯥꯒꯥ ꯇꯔꯨꯛꯇꯣ ꯍꯥꯏꯔꯛꯄ ꯃꯤꯗꯨꯗꯅ ꯉꯁꯤꯐꯥꯎ ꯑꯦꯛꯁꯟ ꯑꯝꯇ ꯂꯧꯗꯦꯕ ꯉꯁꯤ ꯕꯣꯗꯤꯗꯣ ꯃꯣꯐ